Awang nongpok state sing da tongan chaokhat thourang ki thabak sing paikhat-naba ki damak NEC Makha Da Lupa Crore Chatruka kuntaret ka Lakh nifugamari sanction tawkhre kaithokiba sandform asida Manipuri oina project mari ki Lupa Crore humfutara nithoi ka Lakh humfutara mapan yaure donor na piba report amagi matung ina senba chahe English adi shumna kulhumdoi kunmari ki oina North East Special Infrastructure Development Scheme NESIDS ke makhada lambi sem nabagi damak pahit ka daba tongan ba project taraga mathoi gi oina Lupa Crore chatruk ka kun manga ka Lakh kuntra ka mari kaithopaga loinana NEC scheme da makhada pahit ka daba Lupa Crore ani ka Lakh taragi project ama kaithokle haide Manipur gi oina sanction tawriba project singi manungda leimakhong gi ISTT gi mamang sariba meter yankai sangba PSC bridge amade kilometer ani dasmik madi sangba approach road amasong haiba thong adudagi PSC khurkhul taba kilometer ama dasmik ahum sangba lambi gi damak Lupa Crore kuntraga mathoi dasmik ama ahum sanction tawbada yaure masigi mathakta Sanapati district ki tadubidage tawai namai kunau amasong mangpungdung samnariba kilometer 10 dasmik sino ahum bari sangba lambi gi damak Lupa Crore nifuga mathoi dasmik taruk su kaitharakle haide project sing asigi sanction tawriba apunba sandfam na Lupa Crore humfutara nithoi ga Lakh humfutara mapanne